Illegal immigrant Singi masing khangin Hengatlakpana Achouba Singnaba Oire expert Yumlonaba Laibak Singdagi illegal immigrant sing ka hena thomjalakpana India ki security amasung sakot tharang pakatpada Achouba Singnaba Oire lagani haina population experts in warning tawrakli section wa thamladuna hai ningthina yengsindaba amadi sek tawdabana illegal immigrant sing sangsilakpa asina laibak asigi security da Achouba Singnaba oibada natna selthum amadi khunai londa su Achouba Singnaba kya thoali Mumbai ki Bandra Hindu Association Auditorium da handak pangthokkiba illegal immigration ki maramda khana nainaba thoramda experts sing phongdokkibada hiramasida kupna yengsinba mathau tai lonena social policy ama asamhoba tai Indian Institute of Population Studies ki Director Dr. S.K. Singh na phongdokkibada illegal immigrants sing sangsilakpana matam amatada leba asigi sakot thorang amasung selthumgi phibam da ahongba kya lehele masing yamlaba illegal immigrants sing yumlona riba leba Bangladesh Nepal amasung Myanmar da ki sangsilaktuna leba asida tungkoiba phawba nungai roidaba singnaba ama mayokna hali leba asigi security amasung lengak thawda da su singnaba kya tholi leba asida leiba senja thumjagi mawong asina yumlona badiki logi wangda illegal immigrants sing sangsilakpada mateng Oheli Selga Onaduna Sangsilakibana India Manun Achouba Saithing Oirakli Maduda politics ki Achouba Khut Yaubagi Mami Tabaga Lonana election da Khudong Sahanaba Akaknaba community amada Punsinduna da Hanbagi Mom Amasu Lady illegal immigrants sing na Hanboy na Awang Poki state sing da Sangsilakuna Kunda Sinaba Honai Maduda Natana West Bengal gi Sarukara da Su Han Khongda from Oina Seasonai Madudagi India gi Maru Oiba metropolitan cities sing Mumbai Delhi Bangalore Chennai amasung Hyderabad na Singbada Satki Lonana Mafam Adu da Hana Khundaduna Lairaba Singi Mateng Sufangli illegal immigrants sing na local political representatives singa network ama semgatli madu makhoina sangsilaklaba matung asoi angam yautana yum sabaga lonana khunda sinba yanana bani madu danatana identity documents sing saba amadi leba asigi citizen amana phangpham thokpa hak adu phangnabani tongan ba case kharada local cooperator amsung politics da mayai sambagi thoksil sathaba singna mateng pangdona sel lokthukna ba honai karigumba kanda makhoina illegal immigrants sing da sel thumgi mateng pangba yawi hairi illegal immigrants sing na sangsin khraba matung ayamba matamda illegal business sing sathai makhoina sathaba business sing manungda drug lalonba terrorism extremist ka mari leina ba thabak thoram sing yauri maduna lebak asigi internal security de Achouba Singnaba ohelai mikhal ga mari leina ba ideological paralyzation amasung lenga ki policy ki mayok ta leiba sing asigoma sing asida sakotuna jihad na sing ba tholi maduna khunai asida tangdulai ta da ba phibam amasu ohelli hairi karamba mongda miyam gi lenga samlakadagi haiba miyam na khangning na ngainari Manipur ki miyamna popular government thamba pami central government popular government thamba pamdabagum tawi masikari maramdagi oirakhibano haiba taragadi illegal immigrants sin kuki narco terrorists na Manipur ki apunno sakam thukairaga kuki kangrup singi oiba tokhaiba lengak semnaba demand haukiba sahili singni kunga humdoigi me ahumdagi war crime satharkiba asidagi oirakhibani law and order ki subject state ki subject ni adubo state na landar kiba terrorist sing laksinaba miyamga punakana honaki adubo land ki maisak nanglaba miyamna apun ki saktam kaiba yaro haiba apun ki kholawa lonena punsidagi apun ki saktam ngakpun hena lumna lawduna lanthengnabada sok thaba mati akiba laikide hojik singnarpa khudima thengnanaba phirep ki khongphamdagi handokpa uba phangde adubo apun ki saktam thugainaba landarakliba lamen tuenba singi maikaidagi lenga ki losingba singadabani state asida PR thamnaba kholaw leirakkiba aduda opposition political party singi maraktagi su apun ki saktam thugainaba landarakiba singi kholaw aduda khudung induna sagotna ki lonena ruling kuki MLA singna apun ki saktam thugainaba landarakiba terrorist singi pandamadu phanghanaba support tawrkiba aduna wathok as aruba phiyomda leirakibani wathok asiga warasin puraknaba ruling MLA singna amatu ina honabagi mahut lusingba singna pamba MLA singi khutpu semduna phambal tongnaba honarkiba asina maram oiraga center da lengak ongi sukli paidaba BJP ki Narendra Modi na lusingba India lengak na chief minister resign tawnaba poktak pirakpatagi resign tawki lonena central government na konglei thuna state assembly animated suspension da PR lengak thamjilakibani adubo central government hakthingna state lengak ki sukli paisinduna lanmigi mapangan makhada wathok asiga warasin puraknaba honabada sahi ahum phajilakada roba phawba warasin purakba ngamdana leiri lusingba sinaba ruling MLA singi maraktagi honariba sing adugi maraktagi lusingba kana ohengadagi haiba khanma ngamdaba amadi lusingba oiningba singi lamjingi laktuna ba leibadagi popular government sema ngamdabagi mathakta wathokki horizon su purakba ngamdana leirakhibani state asigi hauzik oiriba luraba tanfam asida ruling MLA sing punsinaba honabagi mahot makoi masaki marakta khutpu semnatuna PR gi mahot popular government semba kholaw leirliba
asida Central Government gi lusingbasinga ruling MLA gi apikpa wakhalonda pendaba lerakpadagi PR Mkha tana sangtharakibani adubu PR gi matam February 13 da loigadaba oibana PR Mkha tana thamkigadra natraga popular government thamnaba honarakadawribra haibadu miyamna khangning ngainari February 13 da loigadawriba suspended animation gi mangunena state asida popular government thambaga mari lenana asigi 13 da BJP gi MLA sing Guwahati da party asigi general secretary organization BL Santos unanaba thorang leire haiba wafam asina achumba oirabadi popular government semnaba thorang pakhalakpa yai tobutabu unaba asida BJP gi kuki MLA sing saru yagadaba yadaba natraga popular government semadu yawro habagi finap lorok patarabadi central government na party asigi losing masing karama finap lorokadagi amadi miyam gi lengak semlakadra haibadu yengba tai Manipur gi mapanda khundariba Manipuri Singidamak Autonomous Council PU haiduna Agartala da Kongjang Changsinkhre Sahisa Kyagi Mamangdagi Manipuri Mapanda Kundaleta duna leiriba Manipuri Singidamak Autonomous Council Sembiu haiba tapida Tripura amasuk Assam da tongan lup kyana mai pakna Kongjang Changsinkhre haina Tripura gi Agartala da phongba maru paukse na hairi paukse asik report matungina Tripura da Manipuri Student Youth Coordination Committee Tripura Manipuri Women's Council amasung Manipuri Council Tripura na senduna Agartala sahara wakat khongset satuna Manipuri Singi Autonomous Manipuri Development Council Sembiu haina dabi tauki Adunik Tripura sangot sagatpa lamdamasigi Manipuri Singi thaudang yamna chawna leiki adubo Phurup asing asidi masing likpada natana socio-economic culture na chingbai hiram khuding da sotaduna leire Autonomous Development Council demand tanbaga lonena sahi kungataded helaba fawba Tripura school da Manipuri loan ki subject oza happy dribasi thuna oza hapa sangbidan gi pathap sahum nifu tarit amadi sahum yangkai ege matungina Tripura da Manipuri loan bo sakhangba amasung primary thak da mama loan masing takpi tamigi khodong saba piba mi sing sa da Manipur gi damak reservation thamba asina chingba dabi tauki khongjang adu da tongan balum ki lusung basung ke dhiren Y Pravin S Bimol Y Samapika Z Bilap Sarmana Singh Singh Saruk Yakhi Army na khadrak tawtuna pharmacy phamba myo ema phana ba hona badai irang thokre Bihar regiment gi personnel kangbu amana khadrak tawtuna anaba saduna laklaga pharmacy phamba myo ema phana ba hona robadagi miyam irang hokre thaudok asi ngarang numidang waram pung mangarom tabada Imphal East gi Mafokdam police station gi manung sanba Moirang Purel Puramakong maning lekai de thokibani Bihar regiment gi kangbuna phana ba hona ramba pharmacy phamba myo edu lekai adumukta leiba Waikhom Robinson koba myoy amani hairi thokdok thokpamdagi phangba pawgi matungina gypsy amadi DI truck amada lakhiba Bihar regiment gi kangbu aduna Robinson gi pharmacy mamangda khamlaga mahakpu kawr ki lonena khong sokba lengba lakpani haibadagi Robinson na torchlight thanduna anaba yengnaba honaringaida Bihar regiment gi personnel sing aduna mahakpu gypsy mathakta pukatnaba honakhi tanja aduda Robinson gi loinabi centhoraktuna miyam tanaba lawbadagi miyam thongnarakhi tanja aduda Robinson su garidagi songtha hogi miyam thongnarakpa ubadagi personnel sing adu Robinson gi mobile phone puraga khonglei thuna satki khoisangnar miyamna nipan suba Bihar regiment gi post ta thomjinduna irang horakpadagi regiment adugi brigadier ama laktuna wari sanakhi wari sanarba matung phajankhiba Robinson gi mobile phone adu ngasi ayuk phawbagi manungda pithokpa khuladuda asigoma thawdo amona thondaba haina yanaba purakhi hairi petrol pump da bomb pokhanbagi mayokta ngasi numidangdagi matam kaktana petrol pump sung thong lolagani Bisnupur district ki Moirang police station konba Moirang thana lekai da leiba Bharat Petroleum ki Elidas fuel station koba oil pump amada ngarang numidang sakhangdaba miyoi anina hand grenade amal langsinduna pokai halamba thawdo adugi matung tarakpada Imphal da leiba petrol pump sing asi numidangdagi matam kaktana thong lolagani haina thajaba yaba mapamdagi pawna hairi Moirang kaithel lomdagi gari masa amada makha kha pangna laklaga bom adu main road romdagi langsilamani bom adu MPD machine makhongda pokhaiduna machine saruk amadi floor ge saruk khara akaya toy thoki asigumba thawdok sing asi thogaloi matik saba security pigani haina Manipur langna mamang thakta thajaba pikib laikhrabani thajaba pikib adugi mayokta khulai paibasingna thabak torakpadagi petrol pump sing thong lon banatana pambai leite hairi makoina thong longani haiba nifung ngangnaba tarakpadagi pam kharadi thong lona kre aduga kharana thaw loba lakba mi singna kiudi fajare Maharashtra Gambir Singhana Manipur kanaba lawrong kiba thaudang amasung maki thamna ikoina matung innaba honaba mathok tai governor Maharashtra Gambir Singh ase tungi lambi san ubangamba thawna phaba Manipur ki lusingba amani Maharashtra asina laikidaba numit asima ningsingbagi mathakta maakna maramdam Manipur kanaba lawrong kiba thawna amasung wakhalon sing adu ikoina innaba honaba mathok tai haina ngasi Manipur Sarkar ki state archaeology amasung department of art and culture government of Manipur na sinduna Kanchipur da laiba Maharashtra Gambir Singh gi samadhi da pangthokkiba Maharashtra asina laikidabagi chamang me phudrani toi suba ningsing thoramda chief case oikiba Manipur ki governor Manipur government gi maikei dagi su Maharashtra asina lebaki damuk lokkiba thaudang sing adubu ikai khumna utuna maki samadhi asibu historical monument ama oina ngak senbaga lonena langthaban konung asi center of heritage ama oina sangot sagatpagi thabak sathari haiki ngasigi thoromaduda Manipur Sarkar ki sub secretary Punit Kumar Goyal
IASna thormapu oina saruk yakhibaga loinana MLA sing lengaki maroiba mioi sing yauna mioi kya saruk yakhi thauram adugi manung chana Sri Govindaji Pala Loisang Govindaji Temple Board Imphal gi mioi singna do pala pangthoklaba matungda Maharaj Gambhir Singh gi portraita Government Ajay Kumar Governor Ajay Kumar Balana lusingdona lai katuna kai khomnaba utki tungda Manipur Rifles ki contingent amana gun salute amusung last post khongduna mapam aduda laidiba Maharaj Gambhir Singh Maidingo Nursing amusung Sana Hira Chandra ki mitamda saruk yakibasungna hailei katuna kai khomnaba utki